Asomna numitu haukhre mathangi numita inung Yengbibagidamak mayum yoksilakuna. Mi leibro? Kana lege? Yengbibagidamak tapna thoklaktuna. Kana wairabano? Inung nganbina. Som Yengbibagidamak. Mane. Kari tapigadaba. Inung nganbina. Ai da Yengbibagidamak masansengni. Somga wari khara sanaba pamje. Swaidadi nungaitre. Aswai bukdang thokpa yagadra. Yengbibagidamak ngaihak khanjanaduna. Hoi, yaye. Asi hainaduna anidu mi chikpa kana udaba mafam amada laktuna wa ngangnadana tuminna liptuna leini. Mikup khara leirabada Yengbibagidamak inung nganbida onsinduna. Kari karamba wari oibirabano. Inung nganbina. Yengbibagidamak. Ainadi nangi punsi wari haukiba thokdok khudingmak amata sithadana khangje. Nangnadi aibu masak khanglamnaroi. Aida Yengbibagidamak machane. Adubu naknaba maridi nate. Aigi ming inung nganbi. Ming do tabada Yengbibagidamak masada ihai hainadaba mi paiba ikhang kangaudana masada satphaurakli. Inung nganbina makha tarai. Karigumba wafam khara amana amabu lana unakhiba tare khanduna nafamda singdoksage khanduna Yengbibagidamak thijarapane. Yengbibagidamak kari karamba wa aigi famda singdokadoriba. Inung nganbina. Mabung amana awaba tarabada karamba machana tuminna leithokpa ngamlugani. Yengbibagidamak chingnana nangna ngasi machan amagi saklol lauduna laklaga ifamda chaliba pakhumsa kaino. Nang kanano haiba ai hana khangjare. Inung nganbisu angakpa phauna. Chumme. Ngaside ai karigumba afaba amagidamakta aranba kaya tawge haina khanduna nangi nakta lakhi. Adubu madu pangthokpagi thauna ifamda leitre. Yengbibagidamak luhongbagi matam thanaduna leiribi nangna aigi ifamdagi kari amu pamlibage. Inung nganbina. Hoi. Khanthaudaba ahal lamansingi athenba wakhana da Yengbibagidamak amadi aikhoi anigi luhongbagi matam lepnakhre. Adubu nakhoi anigi pau tamnabagidamaktara nangna aibu thirakliba. Madugidamakta oirabadi makha tabirano. Aibu awaba amu hapirano. Inung nganbi asum taptharambadagi kadamdagino khangaudana phathaba ngamjahauda asaubagi matauda haikini tamkini wari kaya ama aina nafamda tamkiniye. Mataududa Yengbibagidamak mi paiba pakhatpa nungaitaba phauna inung nganbida mitpham hongdana yengduna lei. Inung nganbi kapli pendaba asauba kayaga loinana amuk makha tarakli. Hayo karigidamaktano matam kayagi mamangdagi thagatcharuba aigi asa kayabu tungoinana nangna luhongba thugage khaliba. Nangi thamoidubu karamba thamoino? Hayo nangna pamise kaino? Yengbibagidamak tapna nangna ifamda ngangningba chiningba pendaba hainingba kaya ama leirabasu amata chingnaba thamdana hayo. Aduga aina maram oiduna nakhoi anigi luhongba thugaigani habadi nang langani. Nang tasengna langani. Inung nganbina. Lanba landaba ai kemta khangde. Hayo nang tasengna da Yengbibagidamak nungsibra. Inunggi wahaiduda Yengbibagidamak mamit anidu lamthokduna tapna nungsi. Aigi ibungmakni khatna nungsi. Inung nganbi thamoi sokna. Ai khange. Miyoibagi pukchildi manung mapan naibane. Chinbandana ama thamoi nungda khanbana ama. Nangna ifamda phana lotunasu khudingmak ai loina khange. Kari maramgidamak oidaba ngangduna nasa kannaba hotnaribano. Hayo Yengbibagidamak. Nangda Yengbibagidamak punsi chuppa lengdana lepiba ngamgadra. Yengbibagidamak inunggi mataududa angakpa kaya phauna. Karino nangna ngasi ifamda laktuna hairariba mayamsibo ai gyan tadre. Aeeba Lamjing Thok wakhan tahalo.
Inunganbi thamoigi maicha kayana phathaba ngamjahauda maksillaba maithongduda mitlu pirangsu tapna sintharakli. Yuhenbe aisu khange da yuhen amadi nakhoi anigi haukhiba punsi wari kya ai loina tare. Handak ahal lamana siliba da yuhen amadi aikhoi nigi lohongbase ahal masentagi oiba yanabane. Masida ai amadi da yuhengi mafamdagi ayaba piba lekhidri. Yuhen bisu nungaitaba chingnaba kayaga loinana thaudoktuda aibu chingsinbiduna aibu awaba pibige khanbiganu. Masida aina maram oiduna ayetpa pihange khanbiganu. Inunganbina Yuhenbe ai nafamda awaba amata piroye pumnamakse aina aigi da yuhengidamakta khanduna nangi nafamda hudokjabane. Tamo yuhengidamak khanduna ifamda hudokliba. Mane haujikti da yuhenbu kaphange nokhange khudingmak nangi nakhutta leire yuhenbe. Aina nafamda khutlonaduna haijari aibu marup amani haina khanbiduna aina nafamda haijagadoriba wafam hase aigi khanbidrabasu da yuhengidamakta khanbiduna asimatangdi nana yabiyo yuhenbi. Yuhenbisu inunganbigi matauda thamoi yauna nungaitaba kaya phauduna fare aina ngamba ngamdaba nang ifamdagi pamlise masimatangdi aingonda sengna khangalo. Aigi khoirangba langtaknabase amuktadi kokhallo. Inunganbina aina haijagadoriba wafamse nangna piba ngamgadaba matengne tasengna yagani haina thamoi sengna phungdokpiyo. Aina angamba oirabadi nafamda chingnaba leitana soidana pigane. Hayo karamba wafamno. Inunganbi tanik laba khonjenda Yuhenbe aigida yuhengi thamoina penbinaba mikup amata oirabasu haraujanabagidama handak ahal lamana siliba da yuhen amadi aikhoi anigi luhongbase masida nangna mahut sinbiyo yuhenbi. Asamna wari watai kaya sanaraba tungda yuhenbi nungaitaba ningamdaba kayana maithong imak maksil mayumlomda asum wakhal kayaga loinana khongkap tapna thangduna asum chali. Kanta sumapa hekchanana amuk mayok narami. Yuhenbi ubada kanta ikai nungsi yanana harau mumun nokchaduna. Yuhenbe kai chaluino. Yuhenbi luktharamba maithongdu tapna nongkhalaktuna tha Kantana Yuhenbe ai nangi nafamda karigumba kharadi hainingbane adubu ai kona haragada da kanta hanta ahal lamana siliba thabakse tasengna da kantagi apambra. Kanta thamoida amakpa amatta yaujada ichamchamna mane masida aina nungaitaba ihaningdaba amata lekte. Ima pabungna silibase aikhoigi fanabagidamaktani masida aikhoisu macha amoina harauna yafam thoktabra yuhenbe. Kantagi matauda yuhenbi nungaijadana tha kanta laibak thirabi tolabi nachanbu minungsi utpibagidamaktadi hainingai leitana thagatchari. Adubu aigi punsidi awangba thakta phana chingkatunasu khanthaudaba mikupta adumak lekha taduna leigadawrabi miyamgi ngangnafam oiriba punsine. Aiga sokna samnarabadi karisu khangjadaba ibungi punsibusu aigi amakpa warida tisinduna miyamgi ngangnafam oihenba ai pamdiye. Asi haiduna yuhenbi kana ukhini khanduna mathanta
awaba maicha kaya khangjinjaduna tuminna kapchari. Yuhenbegi mawongduda kanta angakpa chingnaba kaya phawna nungaijadana yuhenbe khudingmak aisu loina khange. Adubu aina nangbu khanjabadi mapan thongi oiba awa nungaitaba wari kaya adubu nate. Supnatangi Semjariba amakpa yaudraba maman yamlaba senglaba thamoy adubuni. Matam kayagi mamangdagi aina thagatcharuba asa manglang kaya ngasidi tungoinana taibangda mangphawnarani khalubada ai hainingai leitana harawe. Mangal urudraba aigi amamba lambise ngasidi thabal faraba purnimagi ahingum yenglubada leiramba amamba lambi kaya ngahaki leitengi oiba karamba matamda mangkhini kaikhini khangdraba iyai thaki kongongum aigi ifamdagi khudingmak loina mangkhre. Yuhenbe aigi lemhauriba punsimate kharase nahakna aigi lamjing maira oiduna aibu singsinbiyuko. Kantana hairakliba haudorakliba wafam matau kaya asida yuhenbi hena awaba maicha kaya ama hapchinba oina mahaki mafamda thoklare. Ngahaki oiba wakhana phathaba ngamjahauda karigumba wahai amata hairamdana yuhenbi thamoi sokna kaptuna mafamdudagi thuna chenkhi. Mataududa kanta nungaitaba pakhatpa phawna yuhenbe somdana kantagi mama thari mamau phanglani machagi aningba apamba khudingmak thunglani khalubada mathanta panghada haraujari. Luhongdorabani haiduna leikaigi pakhang macha khara kauduna yumdu rang haiba hawalami. Thari momon noktuna somgisimadi onthokna phajakreda hayeng imau laaga leirabada phajana chasinaba haido oirani. Ibungo machu ni ko tawduise horene machu silamdaida kari kamdobanodo ineda hairuko. Hoine Thari is nungaire masidaidi imau nolonba chagado thakdana henjanga sa mathen sathadana nungaidori. Asi hairingaida kantasu maithong imak maksil mamagi manakta tande mande tapna changsilai. Thari machanupada amuk onsinduna ibungo nangbu kaida amu chatluino nungsa maraksida luhongamdaisida namaigado amu musinba tarimi. Chango imana ne chak loiraga thanamlabani icha waramani chathouro. Kanta tapna hoima asi haidina kanta imungda changkhre macha changkhibaga mapa hembasu matang chana amuk halaklami. Khara makhaidi loisilamledana haima moibasu hanbiri edana nate aina haiba masudubu leibira abo hembana leire asigi machu si thina ba hotnabada mafam kayano aina changise. Madugidamakdane kemte he khanbiruno moibana waridagi hotnajamane namau laaga phangdau leiresidi. Hoine mama aibu bhav ama tawredana aikhoisu imau phangdaurabani ko. Tharikna phangdaurabana tiye phangbaga chap hek manarabani. Mani phangbaga chap hek manarabani. Somdana inunganbi abemaga wari kanna sanari. Mamaga mapaga su hongnaduna punna machagi manakta changminari. Inunganbi phonda onsinduna abema kwana mu phawnarase ai thamage. Asi haiduna koldu thamkre inunganbi mamaga mapagada amuk yengduna ima babung kai leirage parina ichabu imaga pabunga na silang liba mayam sibu ipam pamdrabo. Inunganbi mapagi wahaiduda nungaijadana pame pabung. Imaga pabunga na nachagi ni haiduna silang liba mayam se masida aina pamdaba ihaningdaba amata leijade. Ibenina ibema isabu kari nungaitaba pendaba leirabage matam chupada tuminna leirisibo.
Ima pabungna silibase isagi apambagi matungina amadi isagi punsina tekta kaidana nungai yaiphan leijanabagidamaktane. Masida isana kari nungaitaba wakhan khandoino? Parina hayo ibema isana apamba aningba khudingmak amata watana loinana ningthungangani. Hayo nang imaga pabunga ichagidamakta leiri ichana karigi pukning handoino? Mama mapagi mataude inunganbi amuke hena pukning nungsiduna khangjinduna thamlamba mekipi mahaksu maning tamhanduna tanik tanik laba khonjenda mama mapa anibu mitkipiga loinana nungsina yengjaduna. Ima aise imana thabum tarana puduna awaba chaitheng kaya khangduna taibung mamphawna hanbirakpani. Aibu I matumdagi imaga papungana kadaida soikhini kanduna chiksinna senajaduna aibu chawnaba yokpirakpani. Miya marakta tinba ngamnabagidamak tinba ngamnabagi thaunasu imaga papungana pibikhibani. Ai ima papungi chauraba laman tole lamal asi tonsinduna haurakpa mire lekai asibu thadokduna ai chatpa pamdiye. Imaga papunga hudoktuna ai kaidonungda chaloye. Machagi mataududa ibenisu mitlu pirang sinthaduna karigidamak isana adumda khalibano? Imana isambu thaubum tarana puduna awang maicha kaya ama khanglabasu ichana taibang khongdarakpada takiba ichagi nungsiraba hanga mikap khonduna ima pabungi awaba khudingmak loina kaukhrabani. Mikuptuda ima pabungna wajakhiba kaya isana kokhanbiduna ima pabungi laman isana singkhrabani. Tondiye ichadi kanagisu laman tondribini. Madugidamakta ichana karigi waribano? Inunganbi hena makhon thokna kapchari. Ima yamsidagi nachana chatkrabadi nungsiba nungaiba wari kaya sanaduna punna nokminakiba harau nungaiba mikup kayado amuk hadna phanglaroiko. Ai ama leitrabadi yamsisu punghang aurani. Imaga pabungasu aibu ningsingduna soidana kapkani ko. Ima aibu yumsida lehanbiro. Ima pabung thadokduna ai mafam kaidasu chatba pamdiye. Ibeni sukapladuna karino isana ngasi hariba mayamsibo masidi ningol oibi khudingi soifadraba thaudangne. Pusi chupa kainagadaba natiye. Nang pabunga imagasu isagi nakta toina lakaduisidi. Madugisu mathakta ahal laman amata oina yanakhraba warepsibu karamna aikoina amu hanthulugani. Imagi bema isa wakhan tauko adumna khanba yaba matam nate. Nanhemna kuna puroibagi seba matol lomna phangjaduna mafamduda nunghaina leirugadabane. Ibeni amadi machagi matau singdubu parisu pukning nauthokduna machabu nungsina yengjaduna. Ibema madugidamakta isana karigi nungaitaba wakhan khandoino? Lakaniye nang pabunga imaga isagi nakta toina lakaniye. Inunganbi mama ibeni da onsinduna thamoi sokna. Ima ai luhongbase Inung makha taba ngamjada mamada maru lukthaduna makhon thokna hihik launa kapchari. Machagi mataududa pariga ibeniga changduna machabu themsinbiri. Asamna namidangi matamni Yehenbi mangkon machinduda phamduna athengbagi senglaba thaja mahakbu mitpham hongdana yengjari. Thangnaba mikupta amuk ningsinglakli. Nahakna nangi nabungmakni khanjariba mahaktugi punsi kaphange lokhange. Namakse haujikti nangi nakhutta lerabani. Masi khanthabiduna
ꯅꯍꯥꯛꯀꯤ ꯑꯣꯏꯕ ꯄꯨꯟꯁꯤꯒꯤ ꯐꯤꯔꯦꯞ ꯑꯃꯗꯤ ꯑꯩꯅ ꯂꯧꯖꯅꯤꯡꯉꯤ ꯅꯪꯅ ꯈꯜꯂꯤꯕ ꯄꯨꯝꯅꯃꯛꯇꯣ ꯃꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕꯗꯅꯤ ꯉꯁꯤ ꯇꯥꯏꯕꯪꯗ ꯊꯣꯛꯂꯛꯂꯤꯕ ꯑꯩꯒꯤ ꯏꯕꯨꯡ ꯁꯛꯂꯕ ꯗꯥꯌꯨ ꯍꯦꯟꯅ ꯅꯍꯥꯛꯄꯨ ꯀꯩꯗꯧꯅꯨꯡꯗ ꯃꯤꯔꯥꯏꯕꯒꯤ ꯋꯥꯈꯜ ꯈꯟꯈꯤꯕ ꯂꯩꯇ꯭ꯔꯦ ꯃꯁꯤꯗ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥ ꯑꯃꯒꯤ ꯃꯔꯥ ꯂꯩꯇꯦ ꯈꯨꯗꯤꯡꯃꯛꯁꯦ ꯑꯃꯅ ꯑꯃꯕꯨ ꯂꯥꯟꯅ ꯎꯅꯈꯤꯕ ꯁꯦꯡꯗꯕ ꯋꯥꯈꯜ ꯀꯌꯥꯅ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤꯕꯨ ꯂꯝꯖꯤꯡꯂꯝꯕꯒꯤ ꯄꯨꯝꯅꯃꯛ ꯊꯣꯛꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯃꯤꯀꯞ ꯊꯣꯛꯃꯤꯟꯅꯕ ꯃꯊꯧ ꯇꯥꯔꯦ ꯌꯨꯍꯦꯟꯕꯦ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯕ ꯐꯥꯎꯏ ꯃꯉꯥꯜ ꯎꯔꯨꯗ꯭ꯔꯕ ꯑꯩꯒꯤ ꯑꯃꯝꯕ ꯂꯝꯕꯤꯕꯨ ꯅꯍꯥꯛꯅ ꯂꯝꯖꯤꯡ ꯃꯔꯥ ꯑꯣꯏꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔꯁꯤꯗꯗꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯑꯃꯠꯇ ꯑꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯕꯨ ꯂꯝꯖꯤꯡꯕꯤꯌꯨꯀꯣ ꯌꯨꯍꯦꯟꯕꯦ ꯌꯨꯍꯦꯟꯕꯦ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯃꯃꯥ ꯕꯕꯥꯅ ꯁꯤꯟꯈꯤꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯗꯨꯗꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯩꯔꯦ ꯑꯗꯨꯃꯛꯄꯨ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯈ꯭ꯔꯕꯅꯤ ꯃꯃꯥ ꯕꯕꯥꯕꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯍꯟꯕ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯩꯔꯦ ꯃꯁꯤ ꯈꯪꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯒꯤꯗꯃꯛ ꯑꯍꯜ ꯂꯃꯟꯅ ꯁꯤꯜꯂꯤꯕ ꯗꯥꯌꯨꯍꯦꯟ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯃꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯌꯣ ꯌꯨꯍꯦꯟꯕꯤ ꯑꯁꯨꯝꯅ ꯋꯥꯍꯩ ꯀꯌꯥ ꯑꯁꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯌꯨꯍꯦꯟꯕꯤ ꯀꯔꯤ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯈꯣꯡ ꯊꯥꯡꯖꯤꯟꯒꯅꯤ ꯀꯗꯣꯝꯗ ꯆꯠꯀꯅꯤ ꯈꯪꯖꯗ ꯀꯅꯥꯗꯁꯨ ꯑꯋꯥꯕ ꯎꯠꯊꯣꯛꯂꯨꯗꯅ ꯃꯊꯟꯇ ꯑꯋꯥ ꯃꯩꯆꯥꯛ ꯀꯌꯥꯕꯨ ꯈꯥꯡꯖꯤꯟꯖꯗꯨꯅ ꯊꯃꯣꯏꯗꯒꯤ ꯍꯧꯔꯛꯄ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯏꯍꯨꯜ ꯀꯌꯥꯅ ꯃꯥꯏꯊꯣꯡ ꯌꯧꯔꯛꯇꯨꯅ ꯑꯊꯦꯡꯕ ꯊꯥꯖ ꯃꯍꯥꯛꯀꯤ ꯃꯉꯥꯜꯗ ꯂꯥꯛꯅ ꯂꯥꯛꯅ ꯈꯣꯡꯂꯤꯕ ꯀꯧꯖꯦꯡ ꯍꯔꯧꯒꯤ ꯃꯄꯥꯟ ꯇꯥꯡꯖꯗꯨꯅ ꯊꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯕꯨ ꯄꯥꯎꯗꯝꯖꯗꯨꯅ ꯌꯨꯍꯦꯟꯕꯤ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯆꯔꯤ